Manipurgi matangda Union Laingakna Sapsaba Miteng Sangdri, Ashok Gehlot, Kuki zo militant singna Rajasthan gi Sanaroi singdagi, Sen Munki Haibagi Thaudok Lebak Wathok Wairakadore. Republic Day Mamangda, BJP gi government halakani thajaba leitre. Mahai loisang singna launing ba admission fee amadi, school fee amadi, school ben singna lauriba ben service fee, bel amada angang kuntra puriba sisu, government authority na midyang sangbiyu haina, Meitei kanba apunba lupki maikaidagi laibak miyamda amadi, government da apin tarokli. Ngasidagi harau kumhai mela hausina singba, taubada, Universal Mother Organization na athingba thamkhre. Ngarang usa thon Meitei khunga, thangnana laiba margi khun, Jairon Pokpi manakta, Ipu Jiri, Buddha Chandrana lambi ama semlingaida, margi youth singna Acha Athak puraktuna, Meitei singa saminabagi mikup ama. Imphal ISBT Interstate Bus Terminal hayengdagi mathau tauragani. Transport Department na 2025 da gari chalan lising tara mangaga, humputara humdoi issue tauki. President Donald Trump na Canada, Venezuela amasung Greenland yauna, US ki anauba map thagalakhre. Sahi humputara manga surabi nupi ama mihathina halaga thanamle. Surachandpurgi relief camp tara marigi report tha anigi manungda piraknaba Supreme Court na khangalakre. Relief camp da sangjafam laurakliba Gagarin Thaudamna Rubaru Mr. Manipur 2026 ta second runner up ki mana phangle. Gujarat ki Samudra khongphandagi sathoklaga leiba mafamda Samudra gi Esing Sougatlakpadagi Ngaknakhre. Assamda community anigi marakta khulthoknakhre. Assamda community anigi marakta khulthoknakhre. RAF deploy tawkhre. Internet thingjinkre. Manipur gi miyamdi ingtamna hingba pami. Terrorism ki thabakti India laingakna Manipur da chathabani amuko.